Arambai News Guwahati da Maitelongi Pau Tabiriba Singbu Ihan Handu Maktada Chingangbam Suzitrani na Kurumjari Hosingasigi Samlapa Mariba Pau Sing Lubirase Assam da COVID positive oibagi masing leptana hengalakpaga loinana sibagi masingsu angakpa phangna hengalakle haukiba nimit marini khaktang da miyoi chahum supna nipan COVID number moiduna laikhidabaga loinana masigi manungda Guwahati khaktadagi chama supna mari yaure Pibam asida Assam gi CM Himanta Biswa Sarma Masamak GMC Hospital da chatuna COVID ki pibam ngasi review tawkhi Lagliba megi tang tara tarettagi di state asigi chahi yankhai mathaki miyoi sing positive hek oibaga hospital da tangai fadana laigidabani haire Chabagan sing da hayengdagi COVID ki anoba SOP sing chatnaragani Assam gi yamnamak sokliba district ahum haibadi Guwahati Dibrugarh amadi Tinsukia da heina kanba chanapathap kya chatnahalagani su haire Nakalam da COVID na sibagi masing hengalakli basida miteng thamlaga COVID na siriba sing ase hospital na soibadagira natraga imungi miyoi sing na laithokpadagira haibadu khangdokpaga loinana mara lairamba sing matik chaba cherak piragani maramaduna hospital da pukhalakpada thingthahanbiganu haina health minister Kesap Mahantana phongdokre Mathaga Samgi Thaugi Sahar Digboygi Tingrao Bazar da hardware dukan amada grenade pok haibadagi miyoi ani sikibaga loinana ahumna aruba pibamda hospital da laikanari pokhaiba sida alfagi khut yauramba yai haina jingnaba lairabasu lalholoba sigi khut yaugde haina alpha igi CNC Paresh Baruana sengdorakre Cheraga sida ONGC amadi oil gi mathakta alpha igi chief Paresh Baruana warning piraduna condition taret thamlakre Karigumba condition taret asi indaba thoklabade madugi mahei afaba oiroisu hairakli Inglisingani tara taret ki Manipur ambusta maroina chenaba mayang lambam siromani alias Casper Guwahati NIA gi langda ngasi thukre PLA gi safe style lieutenant asi kakchingdagine mahaki mathakta lupa lakh ani gi reward so laukthokrabane panbayai ambusta da Assam Rifles ki jawan ama laikhidabane Ayush ki Dr. Amana Mathau Karamna MO in charge oina puribano amadi CMC Kakching da regular MO thambidribagi maram karigino haina MSU Kakching District Committee gi HRD Secretary S Thoibana wakalakkibaga loinana athuba matamda Dr. Amadi Hospital asiga mari leinaba khudimak numit taret nigi manungda mari leinaba department na yengsinbiradaba thoklabadi MSU Kakching District na akanba phirep ama lauragani ki halakle Manipur so handak marak COVID positive oibagi amadi sibagi chang yamnamak hengalakliba se hospital da laying pham leitabadagi home isolation tawduna kuina leibadagi phibam sokchilakpa amadi mamai thangda lushilakpadagi hospital da pukhalakpa sina sibagi chang hengalaklibani haina siza hospital gi MD cum chairman Dr. KH Palina ngasi haikre Jairak sida hojik ngai haki mamangda Manipur gi CM N Birenna COVID ka mari leinana anobu wafam khara lauthorakre madugi manungda Manipur da doctor amadi nurse ki masing hengat halagane hojik lariba oxygen plant singsu thabak ningthina maipunana suragane Thobal amadi Churchanpur da lariba anoba oxygen plant ani asisu thasigi manungda semsaba loiragani haire Major Hill District Tarukta anoba ambulance ahum su piragani loinana nomuda cylinder kun puthokpa ngamba oxygen plant sing semgatlagani haire Home isolation da laiba anaba khudimakta lemna oximeter amadi hidak langthak singsu piragani amadi chahi tarani pandagina nifumari phawbagi manungda laiba miyoi singda lemna vaccine kaplagani hainasu CM na ngaihaki mamangda lauthorakre Panbayai Union Health Ministry dagi Manipur State ki oina ngasi oxygen cylinder chamaga kuntramanga su pitharakhrabani Awang nongpokta hauze COVID na khwaidigi hena sokhaliba state Assambu Mizoram na namhadlakle tasengnamakne pikraba state Mizoram da COVID ki phibam yamnamak sathirakle misinga yengnarubada active case amadi sibagi changasi yamnamak wangkhalakle Awang nongpoki state singi manungda Mizoram da handak marak COVID ki laichat asi yamnamak yangna sandorakle state asida hauzik apunba laikidabagi masing kulhumdoi sukre amadi active oriba case masingna lisingamaga chanipan marfumapanne Panbayai hauzik state asida thamliba lockdown asi lakliba megi tang kunmari fawba sangdok lagani haina ngasi Mizoram lengakna amuk lauthorakre Nagaland da sungasi numidang wairam pung taruk tagi lakliba megi tang kunmathoi fawba chayol amagi oina total lockdown thamkre
Nagaland-dagi Indian conservationist Nuklu form-da ikai khumnaningai oiraba UK-da base oiba Whitley Award pirakre. Amur Falcon Singbu kananabagi-damak changshilakpa community thaki inong-nouba forest network ama semduna Nagaland-gi biodiversity hengathanbagi-damak pound lising nipumuki oigadaba award ase pirakhibane. Panbayai Amur Falcons hariba uchek makhal ase malemgi largest migrating raptors ne. Siberia amadi China da marum koklamlabagi matung million gi khujingda amuk India sinbathungna uchek makhal ase pairei. Chayol mangamuk manuaina Manipur, Assam, Meghalaya amade Nagaland da chaktaduna lay makoina pairakliba se sanglaba kilometer lising kuni thoimuki asangbane. Arunachal Pradesh ki Tasi Yangzon da handak ki season asigi oina Mount Everest maton lom na kabangambi ahanba Indian lady chingkaru oirakpada Arunachal Pradesh ki CM Pema Khanduna nungaiba harauba phongdorakre. Haukiba pung kunmari asida India da COVID ki anoba positive case lakh ahumga lising nifuhumdoi phangkre amadi COVID namaromoiduna mioi lising mari laikhidabagi paulakle amadi COVID anabadagi mioi lakh ahumga lising nipumari haukiba pung kunmari asida phabagi report lakle. Panbayai haukiba pung kunmari asida Meghalaya da COVID ki anoba positive case chatruk ka kuntaret, Manipur da chatret ka kuntaruk, Mizoram da chani supna ama amadi Assam da COVID ki anoba positive case lising mari supna humbudrani pan phangkre. Amadi ngasi Manipur da COVID namaromoiduna mioi tara taruk amadi Assam da mioi humbudra taruk laikhidabagi pau lakle. DRDO gi Institute of Nuclear Medicine Allied Sciences samna INMAS ki scientist singna handakta COVID anaba singi oina 2DZ koba life saving drug ama puthokre. INMAS ki director oriba Anil Kumar Mishra na phongdorokibagi matugina hariba drug ase coronavirus ki variant khudingmaki oina effective ni loinana cheyol amagi manungda retail dukan singda hidak ase phanglagani su haire. National Human Rights Commission NHRC na thawai yaudraba hakchangi hak ngak senanaba amadi ikai khumnaba manghandanabagi damak advisory ama ngasi issue tawkre. WHO, Kendra amadi state lengak sing tanatana Supreme Court amadi High Court kayana COVID protocol ngak na thawai yaudraba hakchang amabu ningthina lairon chanba natraga potloinabagi chanapathap kya thamlabasu COVID naduna laikhidraba hakchang kya lana aroiba mathomangam pangthokpagi pau kya lakpadagi commission asina advisory asi ngasi issue torokhibani. Russia gi Sputnik V vaccine gi ahanba dose India da ngasi ihan hanbo ina Hyderabad ta kakre. Vaccine asi India da Dr. Reddy's ki kuthang da thadokane. Vaccine asi gi mamal GST yaroga lupa chamapan ga marfutara manga oigane. Ningsing bayai Sputnik V hariba vaccine gi ahanba consignment hokiba April gi tang amada Hyderabad ta thunglakhrabane. Vaccine asi yamna thunamag Indian manufacturing partner tarukna India da saba hauragane. Vaccine asigi efficacy chada marfutaramathoi dasmik tarukni haire. India da approved tauba ahumsuba vaccine Sputnik V na oiribane. Atopa ani aduna Covishield amade Covaxin ne. COVID pandemic na yamna sathina sokhalaba Japan gi prefecture ahum amagasu state of emergency ngasi lauthokre. Lakliba July gi tang kulhumdoi dagi hogadoriba Tokyo Olympics pangthokadaba chayol taramukta ngaraklaba matamasida laijadasi sathirakpadagi chekshin thorangoina athingba si thamlakibane. Lakliba me gi tang kuntramathoi phauba Tokyo, Osaka na chingba yauna Hokkaido, Okayama amadi Hiroshima da state of emergency chatnaragane. Myanmar da military junta gi mayokta miyamna magi apamba mong da wakat khongjung leptana changshinarakle. Hanagi Burmese beauty queen Tartet Tetna military supnam sasan gi mayokta khulai gi lan hounanabagi namag ethnic lalholupta yaukre. Beauty queen asi hojik jungle amada khulai paibagi training lori haina masamakna photo ga loinana post tawrakre. France ki konung sahar Paris ta Inglisingani kunithoi gi manungda car traffic khanghan hanthanabagi thorang yat paloikre. Masina cycle thobasing khongna chatpasing amadi public transport ta chatpasing da hena khudong chaba piragane. Panbayai akhanana thorang ase mangjongna paikhatpa hokrabane. Maruaina COVID pandemic ki matamda Paris na cycle lane kilometer kaya semgatkrabane.
अरोइबदा ngasi tentakpa maroiba pau khara DMK की MP amadi MLA singna makhoi makhoi gi tha amagi tolop COVID mayoknabada mateng oinanabagi damak kakthoklagani lauthorakre Times Group की chairperson Indu Jain ngarang midang COVID namaramoiduna laikhidre mahak masagi chahi marfu mari sukre Class 12 की परीक्षा cancel तौबगी मतंगदा वारेप अमता लौद्री हाइना CVSE ना हाइरखरे ngasi India sinba thungna Islam chatpasingi senglaba Idul Fitr pangthoknakhi adubu COVID number moiduna miyam punna idga natraga maidan natraga masjid ta namaz tongminaba amadi harau nungaiba phongdok minabagi thoram adudi pangthoknakhidre masa masagi mayumda namaz tongnabaga loinana lebak miyamgi yaifa nungainaba amadi pandemic asidagi kanbinaba Allah gi mafamda thongnisakhi Manipur ki Jiribam district ta ngarang fawbada miyoi kuntra taruk COVID positive oikre masigi manungda micham nipan yaure Guwahati ki GMC hospital gi superintendent Dr. Avijit Sharma COVID positive oibadagi hospital asida laikanari panbayai mamang chahi gi habadi inglisingani kungi COVID ki ahanba web adudasu doctor asi positive oibadagi kanna laikanaduna pharakhibane Mapung fana vaccine kablaba American sing marks uptrabasu phongna lambi lamjawda chatpa yaragani laukthokre Israel na Gaza da leptana bomb thadari Israel gi ground force su Gaza strip ta changsinkre amade Nadal amadi Djokovic Italian Open gi quarter final da changkre Nasigi oinadi Arambai News Guwahati da Meitilon gi pau sandokchaba matang solutions obagaloinana tabiriba singbo amakaso hanna khurumjare